अरोबा पाउदा लेबा अमदी लेमिनेरबा सिंग मायुक्त लेदुना लेबाक थुगाइननब ओइरबदी लाइक लाइसु हाइरुबगी वाहनथोक लेति हाइना चीफ मिनिस्टर नोंगथोमा बिदुना फोंदोक्रे लोकताक खोंगबान की अकोइबद रिंग रोड सेमननबा सेम सारिबासी मियामना मयक सेंगना खंगनबियु खुंजा सिंगी लाइवलीहुड अरेंजमेंट अमसु सिनबियु हाइरी अमदी जौपी बटालियन ना हेडक्वार्टर आईजे साउथ की मिंग मखादा खेमदो जौपी रोड जंक्शन सांदल डिस्ट्रिक्ट तगी लुपा लाख मुरन थुरु होगदबा एरिया का नट्स फागतख्रे खुरुमजरी आईएस न्यूज मिंग ताबिर बख्वाई पुनमपु श्याम कनाई तखेलमना तरामना उक्सरी COVID-19 नंगी ngak thokna na bukot toina hambiyo hand sanitizer siznabiyo mask upiyo photo ki distance thambiyo yariba makai vaccine dose suna kap thokpiyo section mana punamaki yaifabani hauji pau sandona pijari larik laisu hairaga maribak majati nung siroidaba oirabadi larik laisu tamdaba na hena fai लाइक हैरगा मरिबाक मरमदम नुंगसिरोइदब ओइरगदी थाइनगी लाइक लाइसुसु हैतबा थांगबदी आरामबाई पाइरगा मरिबाक मरमदम ngakadabani haina leiramba मियुइसिंग अदुना हेना फै हाइना चीफ मिनिस्टर नोंगथोमा बिरिना फोंदोक्रे इम्फाल ईस्ट के सनुंगदा लैबा नौना साबा यूनाको स्कूल ngasi चीफ मिनिस्टर ना हौनबि मतुंगिना संगाखरे संगाबगी थरोमदुदा वांगांगलदुना चीफ मिनिस्टर बिरिना मखा तारदुना हाइखिबदा प्राइम मिनिस्टर मोदी की नेशन फर्स्ट हाइब वाफम असी यामना अर्थ लैबा वाफमनी लाइक हैरगा इंडिया की मायोक्ता अमदी मणिपुर की मायोक्ता अमदी लेमिनरिबा अखोई ख्वाई की मायोक्ता लैदुना लैबाक थुगाइनब ओइरबदी लाइक लाइसु हैरुबगी वाहनथोक करिनो मरमदुना प्राइम मिनिस्टर की लैबाक नहाना हाइब वाफम असी की वाहनथोक असी यामना मर ओइ मसा ओइबसिंगबो ममा मपा अमदी अहल लमन्ना लाइक तमंदुना मी ओइननब सेमलबा मतुंगदा हयेंग ममा मपा ओइबसिंगना अहल ओरलबा मतमदा ममा मपा सिंगबो तोंगाना थमगदब ओइरबदी लाइक हैरुबगी कानबा लैते अहल ओरबा ममा मपा सिंगबो तोंगाना थंबा अमदी मिराइबा कया याउरिबा सि थोक्तनबा स्कूल की बोर्डिंग दा लैबा महिरु सिंगदा ममुताना खांगनबा मथौ ताई हाइखी भारत के अगेंस्ट मणिपुर के अगेंस्ट लहिरिबा इखोई मयाम सिबु थुगाइनबा अदोमना चटकदबरदी व्हाट इज द मीनिंग ऑफ हैविंग एजुकेशन अदुननी भारत की प्राइम मिनिस्टर मोदी जी ना मागी एनी मागी लहिरिबा फिलोसॉफी टॉपिक्स मखा नेशन फोर्स जाति नुंगसिबगी वखलोन मरैबाक मजाति नुंगसिबगी वखलोन पुथोकनबगी मेसेज ने पीरिस अदगे अमना बोर्डिंग द लैरे लाइक तम्मे कोंदंग द मामाना गवर्नमेंट की सर्विस तोरकन अफबा मी ओइरा कांदा ऑफिसर ओइरा कांदा नत्रका पैसा पाइबा मी ओइरा कांदा माबु पोकपिरिबा मामा नत्रका मपादबु मिराइ रकदबगी सिस्टम ऑफ एजुकेशन जुसु कोइ मसी सेंस तो बोर्डिंग द लैबा कांदा मसी तो होने मामा मपा काउगदबुदि लाइक तमुरो करि कांदनी आइना लाइरे हैरगा आइना ऑफिसर मो ओइरा ला कांदा ई मा सोनमदु इमाना आ संगोइद लैयो आई युमदा आई नुपिगा लैगेना हाइगदबगी लाइरि खुतम दुदै पामदे हाइबने अदुना एजुकेशन हाइबसिदैदा सिगी पोट मयाम्स थाक्सी गासी लैवाकी सना लॉन्चट मयामसिगा पुन्ना होबुदुबुनेबा एजुकेटेड अदुना आइना मरकता सुगुम्बा यावदबा कांगबुदुदा मरकता आइना एजुकेटेड इलिटरेट एना मा वार्डिंग अमाइना सिनाजबा अखोइगी हिंदू की केनोदसु लै लोकताक प्रोजेक्ट एफेक्टेड फार्मर्स कमिटी न सिंदना पालिबलेंगा असिना लोकताक पाट कन्नबनी हाइदुना लोकताक खोंगबान की अकोइबदा रिंग रोड सेमननबा सेम सारिबा असिगी अमांगबा तोंगजबा सिंगी मतंगदा मियामगी खननबगी मिफममा ओइनाम कम्युनिटी हॉल दंगसी पांगथोकरे थौरमदुदा मया इम्फालदगी हाउबिजम इबोबी हियांगलमदगी उरिखिनबम रास मोनमसुंग ओइनामदगी ओइनाम इबोबी सकना प्रेसिडेंट मेंबर्स सिंगुनसर याकी मिफमदुदा लोकताक खोंगदा खोंगबान खुंदारिबा खुंजा सिंगदगी लौमी कयासु सर याखी लोकताक प्रोजेक्ट एफेक्टेड फार्मर्स कमिटी की मेंबर्स ओरिबा खोइजुमानदगी थौदाम हेरोना फोंदोकिबदा सही तरारोंगी ममांगदगी लेंगांगना हाइबदी लिसिंग तराहुमदोइदा मतमदुदा लोकताक कन्नबनी हाइदुना लैंड रिक्विजिशन फॉर कंस्ट्रक्शन ऑफ लोकताक रिवोक हाइबा नोटिफिकेशन अमा थोकी अदबो लिसिंग तरानी थोइदा थोकिबा लैंड रिक्विजिशन अमेंडमेंट एक्ट की मतुंग इन्ना लोकताक पाता करिगुम लेंगा की
अशोभ प्रोजेक्ट नत्रगा डेवलपमेंट वर्क पाइखट के हाइरगदी पाट की मपान द खुंदारिबा मियोई सिंगी अयाब लौरगा पाइखट कदबनी हाइब वाफम याउगी लोइनना लोकताक पाट खुंदारिबा मियोई सिंगी लाइवलीहुड ता सोकदब थबक सिंग तौबिगनु हाइबा खुंजा सिंगसु संगसिनखी मतम अदुदगी लेपखिबदुना हौजिक पालिबा लेंगाक असिना नौना लोकताक पाट की अकोइबदा रिंग रोड सेमबगी थबक अमुक हौरकले मसिदा लौमी सिंगना हाइजरीबदी लोकताक कंदब यादे अदबु लैरिबा इथाई बेरेस असी डिकमीशन तौबा यामना मरुओई लोकताक की इसिंग असी फ्री फ्लो लैगदब अदु बेरेस असिना थिंगजिल्लेबनिना फ्री फ्लो लैत्रे इकोसिस्टम दा कायरे मफम असिदा फंगबा अतांगमा मखलगी पांबी अमदी सांगा कया अमा मांगख्रे इथाई बेरेस हेक हौखिबदगी इसिंग मोंखलकलगा थुमजिनखिबा मफमसिंग असी लोकताक पाट ओइना लौनरे मसी रिव्यू तौबियु रिंग रोड असी सेम मतमदा अलाइनमेंट एरिया रिव्यू तौबियु ngami amadi lomi singi soktanaba sinbiyu kari marumgi ring road semgadoribano haiba sumiyamda khangan biramo masina kayam kanagani amadi mangjagani aduga khunja singi livelihood arrangement amasu sinbiyu loinana review tawba report ama sembiraga madugi data da base tawraga thabuk paikhat biyu haina su phongdonaki Jabagi nate sunatagi ring road tawragasu aikoi huji ring road tawbudi bumma phambasi maril lasi lambel lasi alignment lasi shamdokpiba oina lokta lasi aikoi kandaba yadabani koi lokta khunganda leba miyoi ama oina lokta ki peripheral area da kundaba longmi moina khungangdi miyoi ama oina kandaba yadi akoi thogdangni tawbudi lokta kansi hairagati aina government da amasung tabiri praja khuning ta hajaninge akoi huji lei khai beres khai damsi di commission tawbasi na jam maroi barang khansi baramdi lokaki akoi free flow oigada ising si oidana dam da tingatna thoroughly ye oina stagnation and pooling of water lehan badegi flow do leitrabanina mangwanda phata hudi kumtharakpa adegi magi masagi leba living system ko mangal ko lokaki puni tuti mangal bane bene la lokaki kibam besi lokaki chawba sangi matang da koi gasi tokjeriba ka phongwanda leba praja sing sena bama ka su pulak ka ino kan lokaki area si thai bere sina mana sema matunda commission tor matunda ising si mapuralaga selama da thamaka da paksana sandong lerakan adugi paksana ising matuna leba pham jingse loktang ne logi badongna koi praja sing ujabai tare Zopi Battalion na headquarter IJ South ki meng makhada haukiba Mars ki tang ahumda Khyamdo Zopi Road Junction Sandel district tagi lupa lak humudran thoringa oigadaba ereka nuts kwa supari fagat khri hairi akanaba pawma fangbadagi Zopi Battalion na mobile vehicle check post ama Khyamdo Zopi Road Junction da hangdoktuna thamki maduda lupa lak humudran thoirongi oigadaba ereka nuts kwa supari kg listen kunipanga chanipan fa puduna lakpa gari manga amadi miyoi tara fagat ki volume singadu bora sani humudra da haftuna purakpani haina IJ South ki cherulamana hairi farb miyo singadu makha taba investigation ki damak sathanaba ki damak polam sing aduga loinana palel customs office da khusinakri hairi Phundrei Battalion Assam Rifles na headquarter IJ South ki meng makhada aina thingkraba laloluf pripak progi active kadara mangasi hianglam kaksing district ki fari hairi miyamdagi senkhai thungkhai toba pripak progi kadar ama leiri haiba akanaba pawma fangbadagi Assam Rifles troop amasung commando gi apun mukhutpu amana hianglamda sangsinduna operation sathabada pripak progi active kadaradu phabangam kibani mak makha taba ain yoiba excel lokhnabagi damakta hianglam police station da khusinakri hairi ngasi Maharaj Gambir Singh gi sahi chani kunthra mangarak suba mapuk kumon thoram Assam gi awapali khubamda Maharaj Gambir Singh gi mitam maikum hangdokre awapali khubam ningsing loop coordination committee na sinduna Assam state ke Kasa district ke manung sana laiba Kamaranga khunda leiriba awapali khubamda pangthokiba Maharaj Gambir Singh gi mitam maikum hangdokpa ke thoram aduda Lakhipu Kendra gi MLA Kausik Rai awapali khubam ningsing loop ki president Saikhom Manimohan Singha amasung Assam lenga ki MDC gi chairperson Rina Singha United Committee Manipur UCM gi consultative committee member Komdram Ratan United People's Front UPF की advisor L Jadumani, UCM की vice president YK Dhiren, UPF की president N Rupa Chandra,
National Identity Protection Committee NIPCO की President O Premjit, UCM की General Secretary W Second, Apunma Manipur Kanbaluf M Kilgi, Manipur की President L Nganbi, All Manipur Tami Singmi Apunma Nupi Luf की Manipur की President Y Momon Leima, Jiribam की Social Worker N Buddha Sandra, Siribar की Social Worker L Bidyapati Singha, Assam Manipuri Muslim Youth Front की Chief Advisor Ahmad Sauduri amasung Assam Manipuri Mairapai Apun Maluf Ampal Assami President Beni Misrana Maruiba Mitung Singone Saruyaki Lakibu Kendrugi MLA Kausik Raina Fongdoki Bada Ngasigi Taramasida Mahakpu Yauba Fanganbasi Yamat Sautuk Saba Poksei Asigum Sahi Sani Kuntraga Mari Mamangda Apauba Mui Ama Ning Taugi Imung Manungda Poktuna Maribaki Damakta Tawai Kobak the Haftuna Land Tengnakiba Maribaki Damak Amadi Prazak Kanabaki Damakta Land Tengnabata Tawai Fauba Katokpa Pamuki Draba Asigumba Atoba Asibu Ain Ikai Kunaba Uchari Burmese Singna Manipur the Landaraki Bada Manipur Gening Tau Maharaj Gambir Singhana Barak Valley da Laktuna Matamadu Gening Tau Aduga Punna Mafamasi the Tabak Tauminaduna Leramki Burmese Singna Manipur da Manipur Praja Singh Watpanaiba Tabak Henzelak Pamatam Aduda Kang Mangamdaduna Manipuri Singh Bangladesh Assam Amadi Atay Mafam Singda Matwai Hingna Bagidabak Lanjinaki Tungda Otpanaiba Siyang Bangamdabadagi Maharaj Gambir Singhana Burmese Singha Lan Tengnaki Tungda Lan Mai Paktuna Manipur Ning Tamba Hanjinanki Asing Mama Thona Laibaning Tau Asigi Mitam Ama Mafamasida Sabi Bahaibase Yamna Sauktok Saningaini Haiki Kangpobi District ki Manung Sanalaiba Chalwa Bilis ta Pangthok Patharam Amada Salen Saklin Saroba Kunja Kaya Food Poisoning Thoktuna like a nakre Kunja Singado Jwalamuki Battalion Assam Rifles na Hidak Langtak Thadun Lying Krehai Isaac East na Topachilomagi Matungina Pau Sinamakata na Fungdorokli Tharamado Thasiki Ahumda Mui Satrilom Saryaduna Sagle Lamagalun na Pangthoki Bani Namidang Pumapan Adwaida Mui Kaya Mabungnaba Amasung Oba Yaurpadagi Mafam Adugi CSO Amadi Lutsing Bakayan Assam Rifles sa Pau Pirapadagi Jwalamuki Battalion gi Medical Timamana Sangsinduna Lying Ki Hairi Kom Furupna Masen Maset Saitok Lamdrabadi Furupasi Atoba Furupna Hantana Yenglib Asi Yanglam Loy Kom Furupna Masagi Identity Mangnana Batabak Tauridabani Tauramba Lerega Sumadu Handokadabani Migi Panaba Migi Ima Adu Aigi Apokpi Imani Haiba Yaroi Kom Uniona Kom Singbu Amatoina Punsinduna Kom di Komoina Adumak Laigani Haina Lauriba Philip Asi United Committee Manipur UCM na Thagali Haina Committee ki President Joy Chandra Konthaujana Fongdokre Ngarang Pangthoki ba Kom Furuki Barkaf Lehe Rizu Festival gi Nimidang Waramda Sathakiba Thauramda Saruyaki ba UCM ki President na Makhatana Haiki bada Kalsa Yaudaba Kunai Adudi Mutkadaba Kuidrabani Haina Miyoba Kunai na Longnei Ipa Ipu Singna Tamlamba Aikoi ki Tanglaba Lansingasi Mirai Dabani Masamasu Oiba Aikoina Yokatuna Tamba Tangai Fade Lunana Landam Ama Furup Ama Masak Takpada Kalsarna Asawa Taudang Lawi Haiki Kom Furuki Ahalaman Singna Tambiramba Ipanat Ipunat ki Pazaraba Nat ki Oiba Tabak Taurum Kaya Atoba Furupna Munbi Kri Haiba Wakalun Tadok Se Maram Sadabada Apipu Wakalun Sing Tadok Kadabani Kom Haiba Furup Asi Yellow Furup Ama Oibana Lunana Aikoi Isinau Ngaktani Haina sa Fongdoki Sahi Tarahum Doi Makhairum Semiram Draba Infrastructure Sing Pibam Soksinduna Lairaba Kaksing Kendra ki Tongan Tongan Bamaroy Balambi Amasung Lairak Sing Hauzikti Mahakna MLA Oirabanina Sahi Mangagi Tamasida Mafung Fana Sengbat Kani Haina Kaksing Kendra ki MLA Mayang Lambam Rameso na Fongdokre Ngasi Kaksing Mayele Kai Pat Pariengda Faba Block Technology Sinaduna Semaloraba Lambi Amadi Kaksing Sumak Laikai Yot Singbam Pariengda Nauna Koilas Taraba Lambi Miam the Kusinamaki Tauramda MLA Ramesuna Makatana Hai Se Minister N Birena Mateng Pangbiduna Kaksing Kendragi Manunda Lairiba Amadi Palil Sora Amadi Iriang Banda
Rural Infrastructure Development Fund RIDF ki makhada mathang sitna kilometer ani makhai kilometer ahum mas kilometer ani sangba lambi sing koilas thaba lore walori ba lambi sing asi so sahi mari asigi manungda pava block technology sinaduna koilas thaba loisinduna miyam yaifanaba thabak paikat kani haiki In the Sorada Amadi Ringmanda, RIDF ki Makada, Honorable Chief Minister Sirian Biren Singna, Mateng Pang Vidana, Haji Akoi, Sorada kilometer, Ahungi, Palenda kilometer, Ani Makai, Ringmanda kilometer, Ani Black Topping Tavalore, Aduna, Lakadoriba, Lemahuriba, Sahi Maria Sida, Kakshin Kendragi Marundaleva, Lami Meshi, Soidan Loina Black Topping Amadi, paper technology, the Taugani have. Hawalagli banaha sing achumalami de pudan afaba sama sama sem ne magi pandamda ol Manipur Majlis I Musakaras na sinduna ahanba Mahiru Singi sangdam na magi tharama mapang thokre tharam aduga mari lenana Hafiz Ismail President ol Manipur Majlis I Musakarana hai khibada Hawalagli banaha sing achumalami da puduna samas asib achuma maikaida puna magi pandamda Mahiru Sing oiba ol Manipur Majlis I Musakarana sangdam na basi sinmani ngasidagi haudana pangthok leba Mahiru Sing sangdam na basi nini suna satagani kirat nat sarip nazara quran taswid dua I masnum quiz competition amasung azana chingba tongan ba hiram singda sangdam na basi pangthokani haina Hafiz Ismail haiki Imphal district manung sana laiba maktaf tongan ba mahiloi sang khaktagi oiba sangdam na basida mahiroi puna saniyang khairom henman sar yari tongan mahiram singda mako mathang tarlaba singda manamatum piduna puning thawat kani haina su Hafiz Ismail na makata na fongdoki mahiru sing sangdam na basida Siasam Nuzarmand intending Jila Parisad candidate Abdul Hai social worker Hafiz Ismail President all Manipur Majlis I Musakara Mahilway Sang Singdagi Lakpa Oza Sing Mahiru Sing Amadi All Manipur Majlis I Musakara Gi Thaumi Sing na Thormadi Sar Yaki Thasigi Kundagi Kunmanga Fawa University Week 2023 Sports and Culture Meet Pangtholagani Haina Manipur University Students Union Musun Hairi Musun Sindana Pangthokaduriba Thorum Asigi Damak Sar Yaning Mahiru Sing na Marine level class representative tagi thasigi taratin fawbada pau faunaba sumusugi cultural secretary and sports secretary anina thokpa chairman khangalakli pangthokaduriba thoram asigi thoram paring marine level class representative singdagi khangba yagani hainasu event asigi ahobun numita tos rally amadi inter departmental mass pass competition so pangthokani haina serolo cinema khata na khangalakli Wangkai Kendra the Lady Club Sing na Masama Sagi Laikai Chang Nine Sengduk Labadi Yamalunan Makendra Ama Soiden Ubangam Haina Wangkai Kendra Emily Tangzam Arun Kumana Fongdokre Wafama Singasi Wangkai Kuno Soibam Laikai the Laiba Citizens Club ki Yausing Sports Festival ga Marilena Sit Siang Mamadi Sangot Sakali Basing Yang Senbagalunana MLA Trophy Lusin Bagi Tauramda MLA na Fongdokibani Yausanga Marilena Laikai Club Singna Kumai Asibu Hena Fazana Sports Kilamda Pusinduna Honari Citizens Club na Pangtok Liba Sports Kimong Asidi Atay Club Singamanada Bamong Amani Club ki Yamna Fazaba Top Magun Haragadi MLA Trophy Haina Mingtonba Nimitini Oiba Social Service Kitarum Pangtok Pasini Social Service Asida Pana Marina Masama Sagilam to Nanbagi Atoyen Tanari Citizens Club na Paikala Liba Sigumba Kongtangasi Ate Club na Matau Tamjaningai Oiba Amani Club Asina Kuan Mamafun Singi Miamna Sports Tawai Haksang Yauna Sagot Pasi Ubada Atukimatik Nungai Bafawi Hainasu Pongdoki MLA Arun Kumana Club Ki Akoibada Usar Kayasu Thaki District Legal Services Authority Imphal East na Manipur State Legal Services Authority gi miyang makada National Commission for Women ka kusam naraga ngasi March mga International Women's Week ka marilanana nomi oiba Legal Awareness Program for Women gi tharum amapang thokre pun Funan Ningthau Community Hall Urup Arapti Imphal East apang thokiba tharum aduda Waikom Tonen Maitei
MJS District and Session Judge Imphal Iscom Chairman District Legal Services Authority Imphal East ki thausil makhada sathakibani thoromaduda Arsat Said Saha MJS Secretary Legal District Legal Services Authority Imphal East B Supriya Devi Advocate Panel Lawyer District Legal Services Authority Imphal East amasung I Lenivala Devi Advocate Panel Lawyer District Legal Services Authority Imphal West na saruyaki Resource Person na B Supriya Devi Advocate amasung I Lenivala Devi na Marriage and Divorce Maintenance Law, Women's Right to Property, Domestic and Violence Prevention of Sexual Harassment at Workplace, Maternity Benefit Act, Factories Act amasung Equal Remuneration Act and Women and Reproductive Health Rights haiba topic singda wangangki. Mamang tha February kulum doida Sangnat Academy Award fangla kraba ningomam Zadumani Singbu achamba khodol piduna ikai kunabu utun harau tariam opaki thorama mangasi pang thokre iram the Manipur Artists Association ima sumang lela kanglu sinduna association asigi president B Neta Chandra Sarmagi Brahmapu Nahabam Bamo Lekai the Labiyum the pang thokiba thoram aduda lupki advisor Sagol Sem Tijendra Yauna Lilaroi Kayana Satiyaki Thauramga Mari Lenana Sangnata Academy Award Ningomam Zadumani Singhana Haikibada Varagi President Dagi Sangnata Academy Award Fangmagi Pau Pirakpa Mikup Aduda Theatre Lamda Honor Kibakaya Adu Mahiyale Kanjaki Magna Hai Performing Arts Star Lady Bapunamak Punsil Harigasu Mapung Fadri Adabu Ngasi Ima Sumang Lila Kanglubna Pungni Tawat Piba Asina Makata Hiena Honaning Bagi Itil Pidi Haiki Manipur Lariba Art and Culture gi Masak Mong Sing Asina Maliam the Hiena Park Sauna Kangan Bada Ikoi Masel Punshinaduna Honaminasi Haiki Havi Tinaming Tuan Mamiam the top of Mahau Laiba Virani Makal Ngasi Kaya Pangan Gadoba Restaurant Ama Ngasi Singjamai Kong Malambida Saknaraba Manipuri film actress Bizu Ningombamna Hangdokre Nauna Hangdok Liba Dam Virani Kaktagi Oiba Restaurant Asida Lakliba Yausang Kumai Asiga Marilenana Subnatagi Lupa Muftra Mapandagi Hauraga Regula Virani Fangadori We don't reheat Haiba Motoda Hangdok Liba Restaurant Asida Hygienic Oina Thong Taklaba Chicken Amasung Mutton Biryani Makal Sing Miamda Fangale Lunina Miamna online gi khutang the restaurant asidagi chanaba polam sing leiba yabagi khudong sabasu phangali hairi hauji pawgi marthana atemba break amatang lawzari Ana Layangi office ki thabak amadi koiba chatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Breaking batong taran waksari makata papauda National Democratic Progressive Party NDPP gi lusing mo oina khan khraba Nagaland gi Chief Minister Nephew Riona ngarang Chief Minister gi famda gi resign to bagi ayeba cherol Governor Lagani sanda pisin khraba matungda anoba lenga ama semna na bahayeng stake claim tawraba yai hari Paugi source amagi matungina Assam gi Chief Minister himata biswas sarama madi Nephew Rio ani punangase Delhi yoduna center gi lusing ba kaya unaduna Nagaland da anoba lenga ama semna na bawa laptop laba yai hari Panba Yabadi Sit Home Full Labor Nagaland Assembly Constituency Mikalda NDPP BJP Alliance na sit contracted Fangmangam Kibani Task Tariata Nefiriona Lusing Anobalengak Ama Wasak Logani Haina Panadi Masida Prime Minister Modi Susar Yarabi Hairi
Tripura gi oin state adugi assembly mikal da BJP amadi IPFT party na sit kuntrani thoi fangduna majority fanglaki bagalunena lakli batang ni panda BJP gi anirak suba lenga ki chief minister wasak laurgani Agatala gi Swami Vivekananda ground pangthok kadoriba wasak lawgi thoram asida prime minister yaungna awanopok state singi chief minister singamasung center gi masing yamlabul singba kayana sar yagani hairi Union Finance Additional Secretary Sajan Yadovna Iba India's vaccine growth story from cowpox to vaccine Maitri Haina Ming Thon Malarik Ama Ngarang Union Health and Family Welfare Minister Dr. Mansukh Mandaviana Hongnobi Matung in a phone crepe. New Delhi gi Pragati Maidan Sathariba World Book Fair the Pangthoki Balarik Aduda Larik Fomagi Tharam Aduda Indiana COVID-19 Hidak Puthoknaba Honarakpadagina Miyamda Yanthokpa Horakpa Fawbagi Matangda Marik Sumba Wafam Singh Yauri Thauramga Mari Lenana Union Health Minister Mansukh Mandaviana COVID ki matamda Prime Minister Modi na lokiba singthaningai oiba thaudang amadi paikhalkiba thabak thorom sing paladuna COVID license manungda Indiana puthok saba COVID-19 gi hidak variant ani kapthoktuna malemda khwaidagi chauna hidaki awat pa lehendana million Ahum dasmik mari ki punsi kan mangamki loinana malem gi leibak kayana COVID-19 hidak walak pamatamda Indiana phangan ki haina su panli Madhya Pradesh government na nupi singi damak lakwalakpa khongthang ama oin state adugi chief minister Shivraj Singh Chauhan na Larli Vihena scheme ngasi Bhopal da launch tawhre State adugi nupi oibi singna sel thumda maning makha tamba galunena saba thakpa madi haksel lamda phibam hena fagatna ba hairi scheme asi haudokpani hairi scheme asi gi makha da Madhya Pradesh ki sahi kulumdoidagi humpu phawbagi mandu leiba nupi singi damakta tha khudingi lupa lising amam masa masa gi account da lengana deposit tawgadori scheme asi gi damakta Task Tara Manga gi mathang thagi April kuntra fawada application submit tawhonduna lakliba jun tang Taradagi sel phangan ba hawani suhairi Hauki bapung kunmari de India da nauna miyoi sahum kunmari COVID positive oiba thengna ki laina asina maram oiraga miyoi amata laikidaba yaukhide Fagalabaki chang na sada muftrani pan dasmik nipan amada lengdan lairi apun makan pham case na koti mari lak nifu taruk lising mari futarit sanipan kun yaukre active case na lising ani ga satret muftra mathoi de lairi laina asina maram oraga lekhedaba migi masing na lak manga lising kuntra satret humudra manga sukre laina asna gi naba fadani di search tawkiba apun migi masing na koti mari lak nifu mathoi lising yang khai mari sani yang khai mari yaure Laina asida gi ngak thong na bagi da vaccine kaf thoki ba apun mami gi masina koti chanikun lak humphumari lising kuni to hen khre malim yoni covid license na khwai de gen so la bak sungi manung de US na ahanba Indiana ani subada masung France na hum subada lady awan po state singi oina Assam na ahanba Mizoram na ni subada masung Manipur na hum subada admak lengdan lady ngasino mo gi oiba inga sagi pau Masigi Manipur khwaidagi sabagi sang degree Celsius kumapan dasmiktar oiki khwaidagi inkibana degree Celsius tara dasmiktar oiki nungsit yaw bisin manigi chang ayuda sada marfumatoi nungtilda sada kunmari ne Loshilak padamar ba paamana Laiva amadi laimineriba singi mayokta laiduna laibak thugai na ba oirabadi larik laisu hairubagi wahan tok laiki haina chief minister nongthoma mirina phone dokre Lokta khongban gi akoibada ring road semna na ba sem sariba si miyamna mayek sena khangan biu khunja singi livelihood arrangement amasu senbiu hairi Amadi Zopi Battalion na headquarter Aizer South Kimeng Makhada Khemdo Zopi Road Junction Sandil District tagi lupalak humudrani thorongi oigadaba Arika Nuts wa Suparisin Fagat Kre How's it going to the IS News Batanga Swadal Shinjari Miyang Tabiru Bapuna Mapu Amukana Kuramzari